Matangni Manipuri wari channel asibu tambiriba khwai pumnamakbu taram nokjeri asisu mahausangom bodai da banungsiba kunga manga suwa tangkak amok uduna lakjeri mayam punna taminarasi nungsiba mahangna kai hobiri amok salakna biri oihaningba maongda thamoi bulaina sanabiri maning tamli hagjang thamoi anida lanchen thamoi doso nungsiba mana saidangduna thoibigi mafam malatuna thamanbiri madomakna joina kaya thokna phawhalari karamna thamoi sokloi pamona thamjabido kanagumba amagi punsi mitengna joina phangli tabada thabak ayamba arnabki khotta tai manipurgi mafam sinba thungna branch tawiba oibana mafam khode masa chatuna yengsindaba yade matam numit khaidokduna ayambana bijoide ka hena yawrakre Maipuna majana pa Arnabna mapagi thabak pumba mahot silakpani hagjang dusu chokthari ahing tumdabaga thabak mayam de yengsinba chatnaba hotnabaga gari manungduda mamit ushinduna damin leiri mojana palal yorki sera khamlakti mamit pangda damin leiri phibam anudagi ahongba leiti handak Arnabge phibam gari oi karamba nungsit chili gyan taba ngamba mojado wa makhatadri Lunch tawrasi Maja driver setu da kakhatuna gari du thawdoragli Arnabna office da chalo lunch tawkrase office ase office yobodi lape lunch sana tawkibana phani nasara chukthana oi yani adum chalo Maja Arnabda amuktang yenglanga gari do mamai leiduna sinairom da thawragli phana kuina gari manungdu da wangangnade Maja su wanganglude tumin thawri Nungsiba haise kaino nang khangbra Moja ingangak ni ingli Arnabda khangai hairakpaduda moja khumpham khangda yengduna lei khangdai ro Nungsiba gi wahan thokhan badi laina thokloda haning mama ongda han bayai oining boy bayai mabo saithaba sungamloi Nungsiba ga apamba ga khenari basina kari maramge Moja matha sarap yengli Arnabda Arnab jubal paina khajik nunglakli Choroloina dabra macha ta deda apamba khak phawbadi hingminaba yaroi chumiga nungsiba yawdaba mafamda thamoi su piba ngamde sisu chumiga chumi nungsiba haibasida apama kalakba khodajaba khambalba pumnamada amata oina pollibani aise amuk shinolakli Magi sigumba gyan nga wa minok sidani mojana matha khangsa sabaso matang chada nokpa minok adu artha chawan chen halle nungsiba ngamloi hairi chala ngamoi di chala kaiba bagna nungsirakani ti thajade yaida nungsidrasu adubo aigi punsidagi mala padi yaroi mana nungsidaga nang khagna nungsibadi yarina yahandoinena Nungsirakani mana soidana nongmade nungsidabasu yaroi adumakni Elinana khalamloi sisu Arnab mojada pairaw yenglakli moja mamaidu chumni leithokdona gari du thawkre moja kalakpa khakta oiba bonsido ai pamde aduga nupi haisidi nupi moibagi khariba sambal aduge wangmalana jalakpa nupido so ayam thina hinade aduga simasu khang Elina di aigi friend relation haibasi makhal yam nangyan taigo Leina fam thokpa relation singna chumna chathan bangamdaba nupado aidina te mocha bye hai shai bani ima siso thoina kaiba mukti kaideda thaibi gi wani aina hairisi atopa wa pusilakano karigumba ima si paungni yadrabadi Arnab amuk shinok lagli aina yarisidi Nangi wa thamkragane ahal ni yada pahaibasi maso problem amadi oini Moja Mi amamam tongan lego Mi khudingi punsi amamam ni Si nang khangi ko Sidang khangu Ani do wari sana sinay silakli Tebi hoigi yung mapayorokpada Arnab masado charangli Ako'y baduda liram khang niyang ni Amuk su khali kaptuna dumuk liram gadra haina Mana maram oiraga awam piba haibado ohelabra Mojaga Arnab ka janglak poboda Delhi kana
ꯍꯜꯂꯛꯂꯕ꯭ꯔꯣ? ꯂꯥꯛꯑꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯔꯣ. ꯀꯣꯟꯅ ꯆꯥꯒꯦ. ꯍꯥꯏ ꯍꯥꯟꯅ ꯆꯥꯊꯣꯛꯂꯔꯣꯗꯅ. ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ. ꯑꯔꯅꯕ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯙꯦꯃꯤꯀꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯁꯤꯗ ꯈꯔ ꯆꯥꯔꯗꯤ ꯐꯗꯧꯕ. ꯅꯣꯏꯕꯨ ꯆꯠꯊꯣꯛꯀꯗꯕ ꯂꯣꯏꯔꯕ꯭ꯔꯥ? ꯀꯥꯏꯗꯒꯤꯅꯣꯗ ꯋꯥꯠꯂꯤꯗ ꯃꯥꯕꯣ. ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯒꯦ ꯇꯞꯅ. ꯐꯔꯦ. ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯦ ꯅꯨꯡꯊꯤꯜꯗꯣ. ꯃꯦꯝꯇꯣꯟꯒ ꯔꯤꯇꯥꯒ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯇꯧꯔꯦ. ꯃꯦꯝꯇꯣꯟꯅ ꯕꯤꯅꯥ, ꯏꯅꯝꯃꯅ ꯍꯥꯏꯈꯤꯕꯗꯨꯅꯤ. ꯃꯇꯝ ꯈꯔꯅꯦ ꯅꯪꯉꯣꯟꯗ ꯌꯦꯠꯄ ꯇꯥꯔꯦ. ꯏꯅꯝꯃ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯑꯩ ꯁꯥꯎꯅꯤꯡꯉꯛꯏꯀꯣ. ꯅꯠꯇꯦ, ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣꯕ ꯍꯥ? ꯅꯧꯄꯥꯗꯣ ꯏꯅꯝꯃꯒꯤ ꯀꯅꯥꯅꯣ? ꯅꯍꯧ ꯃꯔꯝ ꯅꯥꯏꯕ ꯃꯈꯩ ꯏꯅꯝꯃꯅ ꯋꯥꯅ ꯌꯧꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯌꯦꯠꯄ ꯌꯦꯠꯇꯕꯒ ꯇꯧꯔꯤꯗꯨꯅ ꯀꯩ ꯍꯥꯏꯅꯣ ꯃꯤꯅꯝꯃ? ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯈꯪꯗꯦ. ꯃꯆꯤꯟꯁꯨ ꯀꯟꯈ꯭ꯔꯕ. ꯈꯔ ꯆꯩꯌꯨꯀꯣ. ꯌꯥꯔꯗꯤ ꯁ꯭ꯀꯨꯜꯗꯨ ꯐꯥꯎꯕꯅꯦ ꯑꯩꯈꯣই ꯁꯤꯗꯒꯤ ꯀꯥꯍꯜꯂꯁꯤ. ꯑꯇꯣꯟ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯁꯤꯗ ꯃꯤꯡ ꯆꯟꯕꯤꯔꯒ. ꯍꯣꯏ, ꯈꯟꯅꯁꯤ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ. ꯊꯩꯕꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ. ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯑꯇꯣꯟꯒ ꯁꯅꯥꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯃꯊꯪ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯅꯥꯔꯕꯅꯤ. ꯁꯅꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯕꯤꯆꯥ, ꯅꯆꯦꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ. ꯏꯆꯦ, ꯆꯠꯂꯗꯣꯏꯔꯣ? ꯍꯣꯏ, ꯆꯠꯂꯒꯦ. ꯃꯔꯛꯇ ꯂꯥꯛꯎꯀꯣ ꯏꯅꯝꯃ. ꯍꯣꯏ, ꯂꯥꯛꯇꯣꯏꯅꯦ. ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨꯀꯣ. ꯒ꯭ꯌꯥꯟ ꯇꯥꯏꯗ ꯑꯩꯈꯣꯏꯗꯤ ꯀꯣꯅꯦ. ꯊꯩꯕꯤꯗ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯦ. ꯊꯩꯕꯤꯁꯨ ꯍꯔꯥꯎ ꯂꯩꯍꯧꯔꯤ. ꯃꯦꯝꯇꯣꯟꯒꯤ ꯃꯄꯥꯝꯅꯤ. ꯑꯃꯠꯇ ꯌꯥꯎꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯊꯒꯣꯏꯒ ꯂꯣꯏꯅꯕꯤꯅꯤ ꯕꯤꯅꯥꯅ. ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯦꯝꯇꯣꯟꯅ ꯃꯧꯄ꯭ꯋꯥꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯀꯌꯥꯟꯗꯨꯅ ꯊꯒꯣꯏꯅꯁꯨ ꯃꯆꯦꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯩ. ꯕꯤꯅꯥꯅꯁꯨ ꯃꯦꯝꯇꯣꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ. ꯃꯦꯝꯇꯣꯟ ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯉꯣꯟꯗ ꯗ꯭ꯔꯃ ꯀꯥꯏꯕ ꯍꯩꯖꯗꯕꯤꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯔꯤꯇꯥ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯆꯥꯎꯅ ꯇꯥꯔꯤ. ꯂꯥꯎꯅꯔꯕꯁꯨ ꯆꯩꯅꯔꯕꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯀꯨꯝꯍꯩ ꯑꯣꯏꯗꯨꯅ ꯂꯩꯕꯤꯅꯤ. ꯏꯃꯨꯡ ꯑꯗꯨꯗ ꯀꯌꯥꯗ ꯆꯥꯎꯕ ꯃꯐꯝ ꯑꯃ ꯊꯣꯏꯕꯤꯅ ꯀꯜꯂꯝꯕꯅꯣ ꯍꯥꯏꯕꯗꯨ ꯏꯍꯥꯡ ꯍꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗꯇ ꯈꯪꯂꯤ. ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯇꯣꯟꯒ ꯊꯣꯏꯕꯤꯒ ꯄꯥꯗꯨꯅ ꯏꯃꯨꯡꯗꯨ ꯊ꯭ꯔꯛ ꯅꯤꯛꯂꯤ. ꯍꯥꯟꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯇꯔꯛ ꯄꯨꯛ ꯆꯤꯛꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯣꯏꯕꯤꯅ ꯏꯐꯨꯟ ꯐꯨꯜꯍꯜꯂꯔꯤ. ꯁꯅꯥꯅ ꯕꯤꯆꯥ, ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ ꯆꯣꯡꯂꯗꯤꯅꯦ ꯆꯈꯥꯎ ꯀꯦꯜꯂꯦ ꯍꯥꯏꯕꯅꯤꯀꯣ. ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯆꯣꯡꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ. ꯁꯅꯥꯗꯨ ꯅꯣꯛꯂꯗꯨꯅ ꯂꯥꯛꯑꯣ, ꯍꯩ ꯃꯍꯤ ꯂꯩꯔꯨꯁꯦ. ꯊꯥꯎ ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦꯕ ꯉꯁꯤꯗꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯄꯥꯕꯗ. ꯍꯩ, ꯏꯃꯥꯒꯤ ꯀ꯭ꯋꯥ ꯑꯝꯇ ꯌꯥꯎꯔꯛꯎꯀꯣ. ꯅꯦꯅꯦꯁꯦ ꯀ꯭ꯋꯥꯒ ꯆꯥꯕ꯭ꯔꯥ? ꯆꯥꯕꯅꯦ. ꯑꯩꯁꯨ ꯆꯥꯅꯤ ꯑꯊꯨꯝꯕꯤ. ꯑꯩꯁꯨ ꯆꯥꯗꯣꯏꯅꯦ ꯑꯗꯨꯗꯤ. ꯂꯥꯛꯑꯣ ꯂꯩꯔꯒꯦ. ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯗꯨꯀꯥꯟꯗ ꯂꯥꯛꯂꯤ. ꯃꯤꯁꯨ ꯈꯔ ꯆꯤꯜꯂꯤ. ꯅꯥꯀꯟꯗꯨꯗ ꯂꯦꯞꯇꯨꯅ ꯃꯤ ꯍꯥꯡꯕ ꯉꯥꯏꯔꯤ. ꯆꯤꯆꯦ, ꯅꯣꯏ ꯁ꯭ꯋꯥꯏ ꯗꯨꯀꯥꯟꯁꯤꯗꯤ ꯑꯆꯥꯄꯣꯠ ꯃꯈꯜ ꯎꯖꯕ ꯃꯌꯥꯝ ꯌꯥꯎꯏ. ꯑꯗꯨꯒ ꯗꯨꯀꯥꯟꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒ ꯆꯥꯎꯕ ꯃꯥꯟꯅꯅꯤ. ꯌꯥꯝ ꯐꯖꯩ. ꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯑꯁꯤꯗꯒꯤ ꯆꯥꯅꯤꯡꯕ ꯈꯜꯂꯨꯔꯣ ꯆꯠꯂꯣ. ꯀ꯭ꯋꯥꯁꯨ ꯂꯩꯗꯣꯏꯅꯦ. ꯅꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯤ. ꯑꯩꯈꯣꯏ ꯑꯥꯗꯗꯤꯅꯦ ꯃꯤ ꯆꯤꯟꯗꯦ. ꯈꯔ ꯍꯥꯡꯉꯦ ꯂꯥꯛꯑꯣꯁꯦ. ꯁꯅꯥꯅ ꯃꯪ ꯊꯥꯗꯨꯅ ꯑꯍꯨꯝꯗꯣ ꯃꯤ ꯈꯔ ꯍꯥꯡꯕ ꯇꯟꯖꯥꯗꯨꯗ ꯆꯪꯂꯛꯂꯤ. ꯁꯅꯥꯅ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯊꯣꯛꯂꯛꯄꯒ ꯊꯩꯗꯣꯛꯐꯝ ꯅꯥꯇꯩ ꯆꯥꯍꯧꯗꯗꯨꯅ ꯊꯦꯡꯖꯤꯟꯅꯩ. ꯁꯅꯥꯅ ꯏꯃꯥ, ꯎꯍꯧꯗ꯭ꯔꯦ. ꯁꯣꯔꯤ. ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯦ. ꯁꯅꯥꯅ ꯎꯪꯈꯠꯇꯨꯅ ꯌꯦꯡꯂꯨꯏ. ꯊꯦꯡꯖꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯁꯅꯥꯁꯨ ꯍꯔꯥꯎꯅ ꯌꯥꯝꯕ. ꯁꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯠ ꯏꯪꯊꯣꯔꯛꯂꯤ. ꯉꯛꯆꯥꯅꯅ ꯁꯅꯥꯗ ꯌꯦꯡꯂꯤ. ꯑꯌꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯌꯥꯝꯕ. ꯁꯅꯥꯅ ꯗꯨꯀꯥꯟ ꯆꯪꯗꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯊꯣꯏꯕꯤꯒ ꯑꯇꯣꯟꯒꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ. ꯃꯤ ꯃꯔꯥꯡꯗꯨꯗ ꯊꯣꯏꯕꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ. ꯗꯨꯀꯥꯟꯗꯨꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯌꯥꯝꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩ. ꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ. ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯌꯥꯝꯅ ꯉꯛꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ. ꯁꯅꯥꯁꯨ ꯉꯛꯂꯤ. ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯌꯥꯝꯕ. ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯣꯏꯕꯤꯗꯅꯤ ꯍꯥꯏꯕ ꯈꯪꯂꯤ. ꯁꯅꯥ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯤ. ꯊꯣꯏꯕꯤꯗꯤ ꯈꯪꯕ ꯅꯠꯇꯦ. ꯅꯣꯛꯃꯤ ꯅꯥꯀꯟꯗꯨꯗ ꯂꯦꯞꯇꯨꯅ ꯗꯨꯀꯥꯟꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕꯅꯤ. ꯁꯅꯥꯗ ꯐꯠ ꯌꯦꯡꯂꯛꯄꯅꯤ. ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯅꯥꯗ ꯄꯤꯁꯨꯝꯒ ꯐꯠ ꯏꯟꯈꯠꯂꯛꯂꯤ. ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯝꯂꯒ ꯐꯠ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫
ꯌꯥꯝꯅ ꯊꯨꯅ ꯐꯥꯕ ꯅꯪꯍꯧꯗ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯝꯗ ꯅꯨꯡꯁꯤꯠꯀꯤ ꯃꯪ ꯊꯥꯅ ꯆꯦꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯅꯥꯗꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ꯫ ꯃꯤꯠ ꯀꯨꯞꯄꯗ ꯊꯣꯏꯕꯤꯅ ꯁꯣꯏ ꯃꯥꯡꯈꯤꯕꯏꯈꯪ ꯈꯪꯅ ꯂꯥꯎꯔꯝꯂꯤꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅꯁꯨ ꯑꯗꯨ ꯉꯛꯄ ꯃꯥꯟꯕ ꯃꯇꯧ ꯁꯅꯥꯗ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ꯫ ꯃꯥ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯌꯥꯝꯕ, ꯃꯥꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯀꯅꯥꯕꯨꯅꯣ? ꯑꯣ ꯕꯤꯆꯥꯔꯣ? ꯈꯪꯅꯕ꯭ꯔꯥ? ꯅꯦꯅꯦꯒꯤ ꯃꯆꯥꯅꯤ, ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯤ꯫ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ ꯌꯥꯝꯕ? ꯃꯣꯆꯥ ꯇꯔꯪ ꯆꯠꯅ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦ ꯁꯤꯅꯥꯏꯗꯒꯤ ꯁꯤꯗ ꯂꯩꯔꯝꯕꯗꯨꯗ꯫ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ ꯗꯗꯥ ꯑꯩꯈꯣꯏ ꯕꯤꯆꯥꯒ? ꯁꯤꯅꯥꯏꯗ ꯈꯪꯅꯕꯅꯤ꯫ ꯑꯣ ꯆꯨꯝꯃꯤꯅꯦ, ꯑꯗꯣ ꯌꯥꯝꯕꯨꯡ ꯎꯗꯕ ꯀꯨꯏꯔꯦ꯫ ꯌꯥꯝ ꯀꯨꯏꯔꯦꯀꯣ? ꯅꯪꯁꯨ ꯀꯨꯏꯔꯦ꯫ ꯅꯨꯡꯉꯥꯏꯔꯤꯀꯣ? ꯅꯨꯡꯉꯥꯏꯔꯤ ꯌꯥꯝꯕꯣ꯫ ꯀꯥꯏ ꯌꯧꯔꯒꯦ ꯑꯩꯈꯣꯏ ꯆꯪꯉꯨꯈꯤꯁꯦ? ꯁꯤꯅꯥꯏ ꯌꯧꯕ ꯊꯦꯡꯅꯅꯤ, ꯆꯪꯉꯔꯣꯏꯁꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯅꯣꯕ ꯉꯁꯤ ꯊꯦꯡꯅꯩꯁꯦ? ꯏꯃꯥꯅꯁꯨ ꯍꯔꯥꯎꯅꯤ, ꯆꯪꯉꯨꯈꯤꯁꯦ ꯌꯥꯝꯕꯣ꯫ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒꯦ, ꯉꯁꯤꯗꯤ ꯊꯦꯡꯂꯅꯤꯗ꯫ ꯌꯥꯝꯕꯨꯡ ꯊꯦꯡꯅꯩ ꯍꯥꯏꯔꯗꯤꯅꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤꯕ ꯆꯪꯉꯝꯗꯦꯅ꯫ ꯑꯔꯅꯥꯞꯁꯨ ꯇꯞꯅ, ꯃꯣꯆꯥ, ꯑꯉꯥꯡꯁꯤꯡ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯈꯜꯂꯣ꯫ ꯃꯣꯆꯥꯁꯨ ꯉꯛꯅ, ꯀꯅꯥꯏ ꯑꯉꯥꯡꯅꯣ? ꯊꯦꯡꯊꯈꯤꯅꯨ, ꯀꯨꯏꯒꯨꯝꯁꯦ, ꯐꯠ ꯆꯪꯉꯨꯔꯁꯤ ꯂꯥꯎ꯫ ꯌꯥꯝꯕ, ꯌꯥꯔꯅꯤꯌꯦ, ꯀꯩꯝ ꯂꯩꯔꯨꯔꯅꯨ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯌꯥꯅꯤ꯫ ꯁꯅꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗꯅꯤ꯫ ꯕꯦꯠꯇꯨꯗ ꯐꯩꯖꯨꯞꯅ ꯀꯣꯛꯇꯣꯟ ꯐꯥꯎꯕ ꯁꯨꯞꯆꯤꯜꯂꯤ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯄꯣꯈꯥꯏꯒꯦ ꯇꯧꯔꯕꯅꯤ ꯄꯥꯈꯠꯃꯟꯕꯅ꯫ ꯀꯩ ꯃꯤꯅꯣ ꯁꯤꯕꯣ? ꯕꯨꯠꯂ ꯂꯥꯏꯔꯁꯨ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯃꯗ ꯆꯠꯂꯦ ꯂꯩꯔꯝꯃꯤ, ꯑꯃꯗ ꯆꯠꯂꯦ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯩ ꯁꯨꯝ ꯆꯤꯡꯅꯁꯜꯂꯛꯑꯦꯕꯀꯣ, ꯑꯁꯤ ꯃꯤꯁꯦ ꯑꯁꯤꯕ ꯃꯤꯒꯤꯅꯦ, ꯊꯋꯥꯏꯅ ꯑꯩ ꯁꯥꯟꯅꯕ ꯑꯣꯏꯔ ꯖꯥꯠꯂꯣ? ꯊꯣꯏꯕꯤ ꯍꯨꯃꯥꯡ ꯀꯥꯔꯕꯅꯤ ꯃꯁꯥꯅ ꯄꯥꯈꯠꯄꯅ꯫ ꯆꯤꯆꯦꯒꯁꯨ ꯀꯧꯅꯩꯅꯤ꯫ ꯏꯃꯥ, ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩ ꯁꯤꯅꯤꯡꯉꯦꯗ, ꯑꯩ ꯁꯤꯅꯤꯡꯉꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯁꯤꯗ ꯑꯃꯨꯛ ꯑꯥꯗ ꯑꯃꯨꯛ ꯃꯐꯝ ꯈꯨꯗꯤꯡ ꯌꯧ ꯑꯩ ꯀꯥꯏꯗ ꯂꯣꯠꯄ ꯆꯠꯇꯣꯏꯅꯣ? ꯈꯜꯂꯨꯔꯒ ꯊꯣꯏꯕꯤ ꯁꯣꯏ ꯂꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯎꯅꯤꯡꯗꯦ ꯍꯥꯏꯅ ꯆꯦꯜꯂꯛꯄꯅꯤ, ꯎꯕꯁꯨ ꯄꯥꯝꯈꯤꯗꯦ, ꯎꯅꯤꯡꯈꯤꯗꯦ, ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ ꯈꯟꯕꯗ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯑꯔꯅꯥꯞꯄꯨ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯈꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯗꯦ꯫ ꯁꯤꯡꯅꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯊꯃꯣꯏꯗꯨꯗ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ꯫ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯅꯠꯇꯦ, ꯃꯊꯛ ꯃꯈꯥ ꯁꯥꯕ ꯑꯣꯏꯔꯕꯁꯨ ꯃꯈꯥꯗ ꯃꯤ ꯂꯥꯡꯕꯒꯤ, ꯑꯇꯣꯟ ꯑꯀꯣꯏ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ꯫ ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯅꯨꯃꯤꯗꯥꯡꯁꯤꯗ꯫ ꯕꯤꯅꯥ ꯑꯔꯅꯥꯞꯄꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯇꯔꯥꯝ ꯇꯧꯔꯤ꯫ ꯃꯣꯆꯥ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯪꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯅ ꯍꯪꯂꯨꯗ꯭ꯔꯕꯁꯨ ꯑꯔꯅꯥꯞꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯤ꯫ ꯃꯃꯥ, ꯌꯥꯝꯕꯪꯁꯦ ꯗꯨꯀꯥꯟꯗ ꯊꯦꯡꯅꯩꯅꯤ꯫ ꯑꯩꯅ ꯆꯪꯉꯨꯈꯤꯁꯦꯅ ꯍꯥꯏꯃꯟꯕꯗꯒꯤꯅꯦ ꯆꯪꯂꯛꯏꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯒ ꯆꯪꯕꯤꯔꯛꯇꯧꯕ ꯃꯤꯗꯥ ꯅꯠꯇꯦꯗ꯫ ꯃꯇꯥꯡ ꯆꯥꯕ ꯉꯁꯤ ꯊꯕꯛ ꯆꯤꯟꯃꯟꯕꯒꯤꯅꯤ꯫ ꯍꯣꯏꯗ, ꯀꯥꯏꯗꯦꯗ, ꯏꯆꯥꯒꯤ ꯅꯊꯧ ꯃꯌꯥꯝꯗꯨꯒ ꯀꯔꯤ ꯆꯥꯅꯤ? ꯁꯅꯥ, ꯖꯨꯁ ꯁꯦꯝꯃꯛꯑꯣ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯆꯥ ꯑꯣꯏꯅ ꯂꯧ ꯆꯠꯂꯣ꯫ ꯀꯩꯝꯇ ꯆꯥꯔꯣꯏꯒꯦ, ꯀꯨꯏꯅꯁꯨ ꯂꯩꯔꯔꯣꯏ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯝꯇ ꯆꯥꯗꯅ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯀꯩꯅꯣꯝꯇꯁꯨ ꯆꯥꯈꯣ꯫ ꯌꯥꯔꯅꯤꯗ, ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ ꯏꯃꯥ? ꯌꯥꯎꯗꯦ꯫ ꯅꯍꯥꯟꯒꯅꯨ, ꯍꯛꯆꯥꯡ ꯐꯅ ꯂꯩꯈꯤꯁꯦ꯫ ꯏꯆꯥꯒꯤ ꯅꯥꯛꯇꯅꯦ ꯅꯣꯡꯇ ꯂꯥꯛꯀꯦꯅ ꯈꯜꯂꯛꯄ ꯃꯇꯝꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯗꯅꯅꯦ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯗꯣ꯫ ꯏꯆꯥꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃꯗꯤ ꯏꯃꯥ ꯏꯆꯥꯅꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯂꯃꯟ ꯇꯣꯛꯁꯤ ꯏꯃꯥ, ꯑꯇꯣꯞꯄ ꯋꯥꯔꯤ ꯇꯧꯁꯤ꯫ ꯁꯅꯥ, ꯆꯠꯂꯣꯅꯦ ꯅꯪꯕꯣ, ꯆꯥ ꯑꯣꯏꯔꯁꯨ ꯀꯣꯐꯤ ꯑꯣꯏꯔꯁꯨꯅꯦ ꯆꯥꯅꯕ ꯑꯆꯥꯄꯣꯠꯁꯨ ꯁꯦꯝꯃꯛꯑꯣ ꯆꯠꯂꯣ꯫ ꯑꯔꯅꯥꯞ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯣꯜ ꯔꯤꯁꯋꯥꯁꯇꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯦ꯫ ꯃꯇꯝꯗꯣ ꯊꯦꯡꯂꯤ ꯃꯈꯣꯏꯅ ꯌꯧꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯒ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯄꯥꯛꯅ ꯍꯧꯒꯠꯇꯦ꯫ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯕ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯔꯤ꯫ ꯃꯣꯆꯥꯁꯨ ꯑꯔꯅꯥꯞꯀꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯅꯤ, ꯋꯥ ꯉꯥꯡꯗꯦ ꯃꯥꯁꯨ꯫ ꯁꯅꯥꯗꯣ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯂꯤ꯫ ꯕꯤꯆꯥ, ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯀꯨꯝꯃꯛꯑꯣ꯫ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯊꯣꯏꯕꯤ ꯃꯉꯥꯎ ꯏꯊꯤ ꯍꯥꯏꯕ ꯈꯪꯕꯅ ꯁꯤꯅꯥꯏꯗ ꯃꯣꯆꯥ ꯍꯣꯏꯅ ꯁꯤꯅꯥꯏ ꯆꯠꯄꯗ ꯊꯦꯡꯅꯕ ꯈꯠꯅꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯝꯒꯅꯤꯅ ꯈꯟꯗꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗꯗꯤ ꯁꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯕꯦꯠꯇꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯋꯥꯁꯔꯨꯝꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫
ꯀꯥꯟꯅ ꯆꯦꯛꯁꯤꯟꯈꯤꯕꯅꯤꯅꯦ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯃꯃꯥ ꯆꯤꯆꯥꯗꯣ ꯑꯩ ꯌꯦꯡꯉꯨꯒꯦ ꯆꯤꯆꯥꯗꯣ ꯀꯨꯝꯃꯛꯑꯣ ꯃꯃꯥꯅ ꯀꯧꯔꯤꯅꯦ ꯍꯥꯏꯌꯨꯀꯣ ꯆꯣ ꯅꯆꯦꯅ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗꯅꯦ ꯆꯥ ꯊꯥꯡꯒꯠꯅꯕ ꯏꯃꯥꯅ ꯇꯧꯔꯗꯣꯏꯁꯨ ꯑꯪꯀꯜ ꯍꯣꯏꯅꯦ ꯈꯛ ꯐꯝꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤ ꯑꯔꯅꯕꯇꯤ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯆꯪꯗꯦ ꯊꯣꯏꯕꯤꯕꯨ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯩꯍꯜꯂꯝꯂꯤꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯔꯤꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤ ꯑꯇꯣꯟꯅ ꯔꯨꯝ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯗꯣ ꯂꯩꯔꯝꯗꯦ ꯆꯤꯆꯥ ꯆꯤꯆꯧ ꯊꯣꯏꯕꯤ ꯄꯤꯔꯛꯏ ꯀꯞꯅꯤꯡꯉꯛꯏ ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯆꯤꯆꯥ ꯋꯥꯁꯔꯨꯝ ꯆꯪꯉꯤꯔꯣ ꯂꯣꯏꯔꯒ ꯂꯥꯛꯑꯣꯌꯦ ꯃꯃꯥꯅ ꯀꯧꯍꯧꯕꯅꯤ ꯃꯅꯦꯅ ꯀꯧꯏ ꯍꯥꯏꯕꯗꯨꯗꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯊꯣꯛꯂꯨꯔꯦ ꯀꯝꯗꯧꯕ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯆꯤꯡꯅꯕ ꯄꯣꯛꯄꯅꯤ ꯑꯔꯅꯕ ꯍꯣꯏ ꯂꯥꯛꯏ ꯍꯥꯏꯕꯃꯛꯇꯤ ꯃꯥꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯆꯍꯟꯕꯅꯤ ꯕꯤꯅꯥꯅ ꯀꯧꯔꯤ ꯍꯥꯏꯕꯅꯤꯅ ꯊꯣꯛꯇꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯤꯌꯔꯗꯨ ꯀꯨꯝꯊꯔꯛꯂꯤ ꯃꯉꯥꯗꯨ ꯆꯦꯞꯈꯠꯇꯨꯅ ꯃꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯅꯕꯁꯨ ꯍꯣꯠꯅꯔꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯔ ꯑꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯑꯗꯨꯗꯗꯤ ꯊꯣꯏꯕꯤꯗꯣ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯊꯣꯛꯅ ꯇꯞꯅ ꯅꯣꯛꯐꯦꯠ ꯆꯪꯂꯛꯂꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯑꯁꯣꯏ ꯃꯥꯡꯈꯤ ꯌꯦꯡꯗꯁ ꯑꯃꯨꯛꯇꯪ ꯐꯠ ꯌꯦꯡꯂꯝꯕ ꯑꯔꯅꯕꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯤ ꯊꯣꯏꯕꯤꯅ ꯃꯆꯥꯁꯨ ꯅꯣꯛꯐꯦꯠ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯕ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯆꯦꯟꯊꯣꯛꯄꯁꯨ ꯌꯥꯗ ꯆꯪꯁꯤꯟꯁꯤ ꯉꯝꯗ ꯃꯈꯨꯠ ꯑꯅꯤꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯃꯇꯦꯛꯇꯨꯒꯤ ꯐꯤꯖꯤꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯕꯤꯖꯥ ꯂꯥꯛꯑꯣ ꯁꯤꯗ ꯊꯣꯏꯕꯤ ꯆꯪꯗꯦ ꯂꯦꯞꯂꯤ ꯃꯆꯤ ꯂꯦꯡꯗ ꯍꯩꯃ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯍꯣꯏꯒꯤꯅꯦ ꯀꯣꯐꯤ ꯈꯔ ꯁꯦꯝꯕꯤꯔꯣ ꯅꯆꯦꯗꯣ ꯆꯥꯅꯕ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯊꯣꯏꯕꯤ ꯁꯧꯔꯞ ꯄꯩꯔꯞ ꯌꯦꯡꯂꯛꯂꯤ ꯑꯔꯅꯕꯇ ꯑꯃꯗꯨꯃꯁꯨ ꯁꯤꯟꯅꯗꯦ ꯕꯤꯅꯥꯒꯤ ꯋꯥꯗꯣ ꯍꯤꯛꯇꯣꯛꯄꯁꯨ ꯃꯥ ꯉꯝꯗꯦ ꯃꯌꯨꯝ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯄꯥꯝꯕ ꯇꯧꯒꯅꯤ ꯊꯣꯏꯕꯤ ꯃꯥꯅ ꯌꯨꯝꯗ ꯂꯩꯕꯗ ꯃꯅꯤꯡ ꯇꯝꯖꯕ ꯀꯌꯥ ꯈꯦꯠꯅꯕ ꯑꯗꯨ ꯎꯔꯛꯄꯒꯨꯝ ꯅꯣꯡꯃꯇ ꯋꯥꯈꯜꯅ ꯂꯥꯝꯁꯤꯜꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯒꯨꯝ ꯀꯤꯆꯟꯗꯨꯗ ꯆꯪꯂꯛꯂꯤ ꯕꯤꯅꯥꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ ꯂꯨꯅ ꯇꯧꯔꯕꯁꯨ ꯑꯄꯣꯛꯄ ꯃꯃꯥꯃꯛ ꯑꯣꯏꯗꯕꯅ ꯃꯥꯅ ꯀꯤꯖꯕ ꯃꯅꯤꯡ ꯇꯝꯖꯕꯗꯤ ꯉꯝꯗꯦ ꯊꯣꯏꯕꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯄꯣꯂꯣꯏꯗꯅ ꯑꯔꯅꯕꯇ ꯍꯦꯛꯇꯃꯛ ꯇꯥꯔꯛꯂꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯂꯥꯞꯅ ꯊꯝꯕꯅꯤ ꯈꯜꯂꯨꯔꯒ ꯁꯥꯎꯅꯤꯡꯕꯗꯨ ꯍꯦꯜꯂꯛꯂꯤ ꯁꯅꯥꯅ ꯕꯤꯆꯥ ꯀꯨꯝꯃꯛꯈ꯭ꯔꯕꯣ ꯀꯣꯐꯤ ꯁꯦꯝꯈꯤꯕꯅꯤꯅꯦ ꯇꯨꯝꯂꯨꯔꯕ꯭ꯔꯥ ꯏꯇꯟ ꯇꯟꯅ ꯎꯈꯤꯕꯅꯤ ꯅꯪ ꯑꯝꯇ ꯆꯪꯕꯤꯌꯨ ꯁꯅꯥꯅ ꯀꯤꯆꯟꯗ ꯆꯪꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤ ꯇ꯭ꯔꯦ ꯃꯆꯥ ꯑꯃꯗ ꯀꯣꯐꯤ ꯀꯞ 2 ꯍꯩꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯂꯣꯏꯔꯕ ꯀꯞ 2ꯗꯪ ꯁꯦꯝꯃꯤ ꯁꯅꯥꯗ ꯇ꯭ꯔꯦꯗꯨ ꯄꯤꯁꯤꯜꯂꯛꯂꯤ ꯌꯥꯝꯕ ꯗꯗꯥ ꯀꯣꯐꯤ ꯊꯛꯈꯤꯁꯦ ꯃꯣꯆꯥꯗꯤ ꯐꯝꯕꯗꯨ ꯌꯥꯔꯛꯇ꯭ꯔꯕꯅꯤ ꯁꯤꯅꯥꯏ ꯌꯧꯕꯗꯗꯤ ꯁꯣꯏꯗꯅ ꯅꯣꯡꯉꯥꯟꯒꯦ ꯍꯥꯏꯗꯧꯔꯤ ꯊꯣꯏꯕꯤꯅ ꯅꯦꯅꯦ ꯑꯩ ꯆꯪꯉꯅꯤ ꯅꯪ ꯗꯗꯥ ꯍꯣꯏꯅ ꯋꯥ ꯍꯪꯂꯒ ꯈꯨꯝꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯕꯤꯆꯥ ꯇꯥꯍꯧꯗꯕꯩꯅꯤ ꯀꯔꯤ ꯅꯨꯃꯤꯠ ꯂꯥꯛꯀꯦ ꯁꯤꯗ ꯅꯪꯕꯣ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯒ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯣꯆꯥꯒꯤꯗꯣ ꯊꯣꯏꯕꯤ ꯈꯨꯝꯗ ꯌꯥꯗꯕꯒꯨꯝ ꯉꯁꯤ ꯑꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯟꯗꯣꯏꯕ ꯊꯣꯏꯕꯤ ꯏ ꯀꯥꯕꯗ ꯂꯣꯏꯔꯕꯅꯤ ꯁꯧꯔꯞ ꯇꯧꯅ ꯈꯪꯗꯦ ꯃꯣꯆꯥ ꯅꯣꯛꯅꯤꯡꯅ ꯀꯣꯐꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯤꯡꯂꯨꯏ ꯀꯔꯤ ꯈꯨꯈꯥꯅꯣ ꯍꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯁꯨꯛ ꯊꯤꯅ ꯈꯥꯕꯗꯤ ꯈꯖꯤꯛ ꯌꯥꯟꯁꯤꯟꯈꯤꯕꯗꯨꯅ ꯄꯨꯛ ꯆꯦꯟ ꯂꯩ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯄꯥꯔꯠ ꯄꯨꯝꯕ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯒꯨꯝ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯤ ꯃꯣꯆꯥꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯑꯍꯥ ꯃꯈꯟꯅ ꯍꯪꯂꯛꯄꯅꯤ ꯃꯣꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯒ ꯑꯔꯅꯕ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯐꯠ ꯆꯤꯡꯂꯛꯂꯤ ꯁꯥꯔꯤꯉꯩꯗ ꯊꯛꯆꯤꯟꯕꯒꯤꯅꯤ ꯀꯩꯝ ꯇꯧꯗꯦ ꯋꯥꯗꯨ ꯄꯠ ꯁꯝꯖꯤꯟꯈ꯭ꯔꯦ ꯃꯣꯆꯥ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯂꯦ ꯑꯔꯅꯕꯇ ꯊꯣꯏꯕꯤ ꯃꯤꯠ ꯈꯥꯅ ꯎꯁꯤꯠꯇꯅ ꯅꯣꯛꯐꯦꯠ ꯂꯣꯟꯅ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨꯗ ꯎꯒꯟꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯂꯥꯏꯅ ꯎꯕ ꯉꯝꯂꯤ ꯑꯔꯅꯕ ꯇꯦꯛ ꯊꯛꯆꯤꯟꯈ꯭ꯔꯦ ꯃꯥꯅ ꯊꯛꯄ ꯈꯨꯗꯤꯡ ꯃꯣꯆꯥꯗꯤ ꯍꯨꯃꯥꯡ ꯀꯥꯕ ꯍꯦꯟꯒꯠꯂꯤ ꯍꯦꯟꯖꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯔꯛꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯃꯣꯆꯥꯅ ꯍꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯂꯥꯏꯗꯦ ꯃꯤ ꯃꯆꯥꯁꯦ ꯂꯥꯏꯗꯦꯕ ꯃꯥꯅ ꯉꯝꯕ ꯇꯧꯔꯛꯏꯅꯦ ꯑꯁ ꯁꯤꯔꯝꯅꯤꯗ ꯀꯩ ꯀꯣꯐꯤꯅꯣꯕ ꯊꯥ ꯑꯃꯗꯤꯅꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯐꯥꯎꯕ ꯃꯍꯥꯎ ꯊꯩꯗꯧ ꯃꯥꯜꯂꯤꯅꯦ ꯑꯔꯅꯕ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯨꯗ ꯌꯦꯡꯂꯒ ꯁꯤꯔꯖꯥꯠꯂꯣ ꯀꯩꯝ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯑꯉꯛꯄꯒ ꯆꯨꯔꯥ ꯍꯥꯏꯗꯨꯅꯤꯅꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯅ ꯀꯤꯕ ꯀꯅꯥꯝ ꯂꯩꯇꯦ ꯕꯨꯠ ꯕꯦꯠ ꯂꯥꯏ ꯅꯪꯃꯨꯛ ꯀꯤꯕꯗꯤꯅꯦ 2 ꯁꯨꯗꯦ ꯍꯥꯏꯔꯤꯌꯦ ꯂꯥꯏꯗꯤ ꯍꯥꯏꯖꯔꯒ ꯌꯥꯏ ꯅꯪꯗꯤ ꯕꯦꯔꯥꯅꯤ ꯑꯗꯨꯛ ꯈꯥꯕ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯣ
Mocha gi wado nufe tawduna irai laina dong khumdoragli nupa madi. Bapudo ni mocha. Adong nung sina samjarapado thakpidradi. Balo he. Mocha. Kanang madi kharakake adok pangdabo idong natida. Hainadro. Jinna thumbasina pukta manungda khaba oli. Jinda khabasina athumbo oyena. Amuk shinok lagli khonjal khajik thokna. Arthayam laitro. Ngasi coffee do. Meaningful oi. Aina like dawi. Mocha taplap sole. Ki he. Nang na khoi ki hai sini. Mathangi no mini. Tina na halak pagi lambida. Thongam hana gum lairamba obada. Tina khongthang no khara thugali. Thongam na mang na thachil laduna. Tina. Wahai amani dang warabaso. Haina batan japi biyo. Samaina dawino. Kanaguma yamana okiba thoklabadine. Aran bata doi sayini. Ai kita kan biyo. Marau laina hairakpa wahai ni. Hai ba thongam su khangli. Aran bata halo. Ayaba dang pibiyo. Warabino. Akwai chamna hingma pamjai. Khongang sege ujek waya. Chungpa tural singsiga sagona duna adumak laigani. Ajawa sang nil khongbagi punsedo aidi haina jaroi. Tina. Nangi wahai koding ay loksin mangami. Misunderstanding ama lainari. Ay buwa haina bagi tanja amatang dipiyo. Haudringai waloy namang thabadi laloydra. Misunderstanding kasulaitida. Ay babta jay. Karasulande. Adum na lana su khanbigan. Ay na su khanmalay jade. Ay gawin ba paukhom ni. Songay chanagadaba mayang biyo. Ay gawin na di sigumang gawakasa khanjadre. Maiko. Miyoy ba manaw. Miyoy bagi jatpamba jantabayabra. Ay ginong sibase nang nabiray bagi maramso ay khang. Maduni. Ay na hena chakpaso. Maduna palamasam ka na ba hanagumse. Ay nakaikiba kariyaw ginapamda. Tinawang ang lamdawi kung tanglaw na tangdo na tanggalang man chin kri. Tongam tawfom kangda kama sungamda yeng to na layhuri. Ibu nga, isang no saw rin nang ba? Sono tagi wado da lanchen mo do ikang na. Aha. Nasa ngamdra bahang no sone kem to daw din hay. Machi ang badaw na tawrisibo nati nupi ka kay na rabraba. As. Taning diba? Koy na ihayba di taki diba? Aduga asup to nang kay na rabro. Yari koy ma, taning di, wachi di. Hay, wachi na di. Ima se, kayam koy na, ukay taki ka hayba no. As, ima, oy ba yaba wa karangangu ba? Ima na ngang ni se, chat na ba yada ba, taibang gimirol oy draba ko. Adu di karamba maongda, hayu hayba na sana to ba? Ima, ay ngonda gihena liba ariba da mama layri. Ima daw na ne, muy gi mamasing to, kaysa daw ramoy. Matam wali ka na ne, bentok laga layri do ni. Adu magdi oy dida na isa. Ish, mana ga tumuga say ne. Asum masaba na tida ima. Matam wali, adu gumawa do harakino. Ima so kang mo na tro, nachagi tamoy do. Kangida, ima aloy na kangi ko. Ahal oy dikan, imong na seba tawraga ne. Awa po thabra haibo ne. Maugi seba da sibaga sangloy do ridra eh. Yana ba sinaraga lori. Imungidi nachana panaba singi. Mino daw ba mapangina imaguraso. Ish. Adodi nang na nupi tuyo isidi kalaga thamna ba oire. Tanchen basu ikairap daw na. Sum haidringagi wani da. Sanana thayugi samdaw style makal semli. Bija nang samsayam kale. Ay giso sanghalama dine nang gumna pachara daw ni. Samsang base phazadra chija. Phazay. Noy gi sidene leina jom semba ya ba am thaude. Akoi aada dine mayam hawe. Nang na jom semningira. Aada di nungti gi jele. Sida di chin gi phangdre. Adu gi wari ba. Horen chase. Ay gane layon phamdagi ne lay makhal sona lerakse. Awen gira. Yes. Thai shana da kari gumba madi hangningli. Tija. Kainom hange. Yabra. Aima. Hango. Kay tawrage. Ngarangin no pa do kamain khangnay no. Yambang la. Hoy. Ay Dubai da layramidana. Aduga jijegi BF ki khatagi yambang na kanbirakibani. Ngasi jijena singna ba mitay jenu amagine pidam ngang to na hingba ngamli base. Mikup aduda yambang na kanbikibagini. Nang napukpirabani yambang na ibo. Thaybi wakhal duda. Ish. Mi kan mga hayboyre. Sakta aduga.
ꯌꯥꯝ ꯐꯕꯅꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ ꯊꯃꯣꯏꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ ꯁꯤꯡꯅꯔꯗꯤꯅꯦ ꯑꯐꯕ ꯑꯣꯏꯗꯦ ꯀꯥꯏꯗꯩ ꯐꯕꯅꯣꯗ ꯑꯣꯀꯥꯛ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯤ ꯊꯣꯏꯕꯤ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯇꯞꯅ ꯋꯥꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯂꯤ ꯁꯨꯝ ꯍꯥꯏꯅꯩ ꯈꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯒꯤ ꯁ꯭ꯇꯥꯐꯇꯒ ꯆꯩꯌꯦꯅ ꯍꯥꯏ ꯁꯅꯥꯗꯨ ꯅꯣꯛꯂꯗꯨꯅ ꯐꯕꯅꯦ ꯌꯥꯝꯅ ꯃꯣꯏꯅ ꯈꯪꯒꯗꯧꯔꯤꯅꯤ ꯁꯅꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯁꯅꯥꯗꯣ ꯄꯥꯏꯈꯠꯂꯦ ꯑꯍꯥꯎ ꯑꯣ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯒꯦꯠꯇ ꯊꯣꯛꯁꯤ ꯂꯥꯎ ꯀꯩꯒꯤꯅꯣ ꯅꯇꯩꯅ ꯊꯣꯛꯂꯛꯑꯣꯌꯦ ꯏꯁ ꯌꯥꯝ ꯇꯧꯏꯀꯣ ꯃꯤꯗꯤ ꯂꯥꯛꯑꯣꯁꯦ ꯀꯨꯝꯃꯁꯤ ꯂꯥꯎ ꯑꯇꯣꯟꯁꯨ ꯇꯤꯚꯤ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯦ ꯑꯅꯤꯅ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯗꯨꯀꯥꯟꯗꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯗꯨꯀꯥꯟꯗ ꯅꯠꯇꯦ ꯂꯥꯛꯀꯅꯨ ꯇꯜꯂꯤ ꯂꯥꯛꯀꯅꯤ ꯂꯝꯍꯦꯟꯒꯅꯨ ꯆꯩ ꯆꯥꯅꯤ ꯅꯕꯨꯛ ꯐꯠꯇꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯔꯛꯀꯦ ꯀꯔꯤ ꯐ꯭ꯂꯦꯚꯔꯒꯤ ꯂꯩꯔꯛꯎꯒꯦ ꯑꯇꯣꯟꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯚꯅꯤꯂꯥ ꯑꯣꯏꯅ ꯆꯥꯔꯒꯦꯗ ꯑꯣꯀꯦ ꯊꯣꯏꯕꯤꯒ ꯁꯅꯥꯒꯗꯣ ꯒꯦꯠꯇ ꯊꯣꯔꯛꯂꯦ ꯍꯦꯜꯃꯦꯠ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯃꯈꯣꯡ ꯑꯅꯤꯃꯛꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯁꯅꯥꯅ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯪꯂꯛꯂꯦ ꯁꯅꯥꯗ ꯕꯣꯛꯁꯇꯨ ꯄꯤꯔꯛꯂꯦ ꯊꯦꯡꯛ ꯌꯨ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯧꯊꯣꯔꯛꯂꯤ ꯁꯥꯏꯌꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯊꯣꯏꯕꯤꯗ ꯊꯣꯏꯕꯤꯗꯤ ꯉꯛꯅ ꯌꯦꯡꯂꯤ ꯁꯅꯥꯗ ꯑꯃꯨꯛ ꯁꯥꯏꯌꯣꯟꯗ ꯑꯃꯨꯛ ꯇꯞꯅ ꯁꯣꯜꯂꯤ ꯋꯥꯈꯜꯗꯨꯗ ꯀꯩꯅꯣ ꯁꯤꯅꯥꯏ ꯊꯣꯏꯕꯤ ꯅꯪꯒꯤ ꯊꯧꯕꯥꯜꯗ ꯂꯣꯏ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤꯕꯣ ꯊꯥꯏꯅꯒꯤ ꯊꯣꯏꯕꯤꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯑꯉꯛꯄ ꯃꯈꯜ ꯌꯥꯝ ꯊꯦꯡꯅꯩ ꯀꯝꯗꯧꯔꯤꯅꯣ ꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯔꯛꯄꯗꯣ ꯁꯣꯏꯅꯔ ꯆꯠꯂꯣ